Kangpokpi Police amadi Kuntra Nipan Suba Assam Rifles ki apunba kangbu amana haukiba July Nipanda Kangpokpi District ki mapam amada sathakiba thiba humbagi thabak amada yamlaba khusukulai kya fagatpa ngamkhre. Police tagi phangba pawgi matung inna Kangpokpi District ki manung channa leiba Haijang Village ki nongpong mai kaida kilometer 3 lom chatlaga leiba asongba umang amagi mafamda khusukulai kya lotuna thamle haibagi thajaba yaba paw ama phangbadagi tha asigi taruk tagi hogdana Kangpokpi Police amadi 38 ARC koigi combined team na joint search operation ama sathaba hauki. Operation asigi makha tarakpada July Nipangi pung 12 makhairom tarakpa adwaida yamlaba khusukhlai kya leinungda fumduna leiramba thengnakibani. Sei asida pangthokadaba Olympic Games tai state asigi sanaroina gold medal lorokpada laingakna lupa crore amaga lakh 15 piragani. Saruk yarubai state asigi sanaroi khudingdasu lupa lakh 15 piragani haina Youth Affairs and Sport Minister Letpa Hokimna phongdokre. Wafam asi ngasi tha asigi kulumdoidagi hogdana August 9 fawba Tokyo da pangthokadaba Olympic Games ta state asidagi India gi mohut sinduna saruk yagadaba sanaroi taruk kidama Sport Authority of India NERC na sinduna Komalampakta leiba Sai STC da pangthokpa yaifa thousand Nibagi Tauramda Pongdokibani. Miyamgi mathok taba har mapung phana phangangani haina Imphal East District ki District Agriculture Officer DAO Lantingmang Dongel na phongdokre. Wafam asi ngasi district asigi oina ngasidagi harianba hobagi tauramda phongdokibani. Tauram aduga mari leinana paumi singda wangangladuna DAO Lantingmang Dongel na hai har matam sana miyamda phanghanaba honariba asida miyamna su sogatpiyu. COVID-19 gi laisat su leibanina har loba lakpa singna isa isagi matam ngaibada laisat asibu ngakthoknaba leiriba chana kanglon sing ngakna satpiyu. Har yenba asi token system da yen bani. Haukiba ingsok lising amoga samapan marifu taret ki July mapanda Senapati District ki oinam khulda thokiba thogdoki makha tarakpo oina sathakiba Operation Bluebird ki thogdokpu onereda haibadi oinam gi achauba lanfam haiduna Senapati District ki PK Sedu Resort Avafi Katiko Karong da ngarang pangthokre. Pongmai Naga Union, Pongmai Naga Women's Union, Pongmai Naga Students Union, Oinam Hill Village Authority amasung Oinam Hill Youth and Students Organization na punna yumbu oiduna Naga People's Movement for Human Rights na sinduna pangthokibani. Nauna Union Education Minister oina thau purakraba Dharmendra Pradhan haikrai mahaki ahanba tawgadaba thabak asi National Education Policy NEP asigi mapung oiba pandam matam chana phangba ngamnaba apiba matamgi manungda thabak ta onthokpani. Wafam asi mahakna Nauna Education gi thau purakpaga mari leinana paumi singa unaba amada phongdokhibani. Anauba ministry asigi thau hek pubaga State Minister Singh Annapurna Devi Subhas Sarkar amasung Dr. R.K. Ranjan ga loinana NEP gi paikhaliba thaurang sing yengsinkhre. Minister mari asina UGC AICTE CBSE amasung KVS na singba Autonomous Institute sing asigi makok singa amasung official singa tathok tasin taunaki. Haukiba pung kunmari haibadi ngasi ayuk pung 9 fawbada India gi oina nauna COVID-19 positive oiba mioi lising nimphuni thoiga satrika humfu taruk thengnaki. Masi tharaga hojik fawbagi apunba positive oikiba masing crore ahum lakh tare lising marifu tara mangaga satrika tara taruk sukre. Pungpham asimaktada laina asina maram oiraga mioi lising amaga saniga sumna taruk laikide amadi laikidaba apunba masing lakh mari lising tarika samaga sumna nimfu manga sukre. Haina Union Ministry of Health pungpham asimaktada laina asina maram oiraga mioi lising amaga Saniga sumna taruk laikide amadi laikidaba punba masing lakh mari lising tareka samaga sumna nimpumanga sukre haina Union Health Ministry gi dashboard na udli. Laibag asigi oiba COVID-19 gi vaccine dose crore 63 hena kapthokre. Iran amadi Turkmenistan da lansinduna Taliban singna Herat province ki thangnawada lairiba maru oiba mafam ani kudum chansinkre. Hairiba kongthang asi Afghanistan da ngahak leitana lalauba singna satharakiba kongthang gi saruk ama oina maru oiriba mafam sing asi kudum chansinba ngamkhibani. Taliban singna chatharakliba thabak sing asina Afghanistan lengakpu tha khara asigi manungda tuhallaba yana laikre. Herat ta lairiba lalahulu Taliban na chatharakliba civil war asigi lusingba Ismail Khan na mahakpu saugarpa mipum khudingda khulai paiduna Kabul city yauna atopa mapam singda midhum nahum singna lainaba pautak pikre. Mamang sahigi champion Novak Djokovic na Denis Shapovalov pu taret manga da maithiba piduna Wimbledon final sangkre. Atopa semi-final match amada Italy gi Matteo Berrettini na Poland gi Hubert Hurkacz pu taruk sino taruk mari da maithiba piduna final sangki. Hayeng nomaijing numita final sanagani. Ngarang numidang sanakiwa anisuba semi-final adu yamna lamba saba yengbadu nungaiba match ama oiki. World number 1 asina mahakpu straight set ta maithiba pijarabasu set ahummak tie break ta puraktuna tarai ba lamba nate haiba adu utki. Malemgi makok thongba mafamda leiriba Djokovic ki oinadi ngarangi mai pakpa adu
विम्बलेडन की थंगना थंगना कुल्लक सुब माई पाकपनी अदुगा ग्रांड स्लैम फाइनल यौबना 30 सूबनी।